Hi viewers, welcome back to my channel. Ngasi numajing numit ki pung mapanda ina ngarang dagi sum haikibani ai she live streaming tawjagani haina numajing numit sida ai gi viewers nungsiraba ai gi viewers amusu ai gi subscribers singbu unabagi ai tanja amatang sum lawjabani mamangi numajing amani da aina lawjaba ngamkhidre maramdi engon da kitang thaba khara chinbana maram oragani mayamna dugi damta waro biroi ngasi gi tanja se lawraga aina ai viewers singa pukmen pauminabagi tanja amasung aina lawjabani mayamna live sida lakpiragadi mayam sum chatting tawbirau aiga sum wari wata sanaminasi aina huji tathariba maru oina aigi online class ki matang da su aina kitang aigi viewers singda sengtokning ba khara leiba amasung marmarta entertainment program khara hapa ibase masigi matang da su kari karamna no haibadu ki kitang aina haining ba leiba adunani marmarta aigi live streaming yengbiriba yauragadi sum chatting tawsi ahanbada aina aigi viewers singbu thanks giving tawjari aina thagat pa phongdokjari maramdi aigi ngasi aigi Laija Entertainment haba YouTube channel asina sigi tangkak sigi tanja sigi stage sifau yaurei base kuidre ai 10k subscriber yaudore masida mayana support tawbiba amasung nungsibiba igi channel bu nungsibibagi damakta ai 10k subscriber se yaudoribani ayari makai mayang nungsibido henena pipiu atuba matamda ai 10k subscriber yauba ngamnabagi damakta su ai mayamda nijari haijari aduga amana hauji aina aigi YouTube channel da online class tawribase masigi matangda kitang sengtokningba amasu leiba aigi satra mairoi singna sar kaidorabano yam kuire nakhoi online class tawbiraktaba natraga kaidoba problem kai leba yaurabano haibana chingba question mayam hangapa yawi adi matangda soina kitang hainingba handakse hoi chumi handakse ai khajitang ai online class lepure lepe maram se kainoni aina ji online class tawribse tasina haragadi ai gi manak nakna school macha ma lei aduda sum school dura changaga ai ishagi oina samgoida amama tawraga ina class tawba nate aduda tawraga ai gi online class se sum tawjabani coaching center oi kayo tawba mafam ama lei coaching di tawba yadrabani na ai gi online class khak sum lawjabani adubu hojiki online class tawriba sigi mapuzigi macha ama mapalam da leiruba aduna matam kharana quarantine center da leiramaga home quarantine tawba lakpani home quarantine tawba sida yumda mayam ga totna tinna leibadi kitang nungai roidra haina hojiki aina coaching tawba mafam se quarantine tawraga home quarantine gi type ta asum hoi maka daibudi thokjade adamaita leikibana maram oraga aduda changba thokpado kitang restriction khara macha ama oikiba aduna aigi class se lowbagi tanja se aingonda kitang khudung chadaba aduna kharani ai lepjabani adugi damakta aigi mahiroi sing chhatra sing aigi online class bu yengbiriba khudimak dagi aina adugi damakta ai aibu tawbiba aina tawba ngamjadabagi ngapiu haiba wafam amtang aina mayanda thamjaningi marakta chatting tawba karigumba wahang pakhum tawba tawningba yauragadi asum tawbirau sigi tanja se aina adugi damakta su lawjabani ayam kuina live streaming se tawjaroige net nungai taba khotaba yauba matamda amasung aigi chatting tawbirakadaba mayam se yam kuina yengbi online da aigi sorry aigi live streaming tawisi thodopa kana blaite aduga amana aigi channel sigi maming se Laija Entertainment haina maming thonbani entertainment haiba wahai me yaubane aduna maram oraga ai online class sigi marakta mayamda nungai gadaba yengoda nokning gadaba nata phagi jugai oiba natraga karigumba interesting yamna oiba adugumba blog su video su aina he hapcharakpani adugi damakta so haro biroi tasengna makta igi channel se online class khaktamak tawnabagi damakta hang tokhiba channel makti nate matang matamna yadabana maram oraga aigi online class se tawjakibani
aduga marak marakta entertainment gi oiba ai ngarang na hanju prank call ga aina actress Bindia da prank call ga tawriba mayam yam support tawri atopa actress ta su tawbiyo Jenny Khurai da su tawbiyo prank call sing se yari makai phau phau ba artist sing da tawbiraga utpira o aduna haiba mayam comment lai adu so ai hona jage iban prank call khatang tawbata natana prank call tawba khakta natana ai even moiga unajaraga sorry moiga unajaraga even personal gi oiba interaction interview mak haibadi phajadre ai even ai hoji ji yam kana honari Vidya Masaga amasung ihugi phauba actress phaukiba Singrela ko angobi saba makoi ani ga unaraga interview oina interaction tora wahi wat wahang pakum tawre haraga tawbagi call oina tawbadi nataba adugumba interaction oina tawbagi program amasu ai tawge hena kanna silli atopa prank call kaya amasu ai tawjagi interesting oiba even chaba thakpai competition kaya ama yamna interesting oiba yam nokninga daba kaya amasu ai kok ta mayam leiri hojikse ani kitang matam kai thokpa kitang khajitang sangjadabagi ni lockdown oijaragasu maramdi hojikse tasena haragadi mayamna khambiri dungai low ising su matam oiba aduna su kitang jinbanani okay atai aina su haijakhiba maru oina maigi channel sida online class awam tamna kitang chang nai jadragasu marak marakta soidana aigi class se thagalakani mayamna class gi khudong chaba se lobiu haiba se wafam se aina aigi mairoi sing maru oina satra satra sing tongan ba mafam da leiba sing dai haijaningi aduga aigi comment box ta even aigi WhatsApp number sum pibdo oja kuding ji makada aina WhatsApp number pibane aduda questions hangapa yawi topic related question hangapa yam yawi adugi do seng topic tanja amasu phangdriba adugi su aina tanja lauraga soidana seng tokjarake haibadi question guma hangpa matamda aigi WhatsApp number sum pijabani any ojai WhatsApp number pijabani adu WhatsApp ta oina kaino tawbirau call se yaragadi natraga call tawbibra natraga message thabirakra asum tawbirau yaragadi aigi mi mari manga to oragasu aigi live se yengbiriba singna karigumba hangningba wahang pakhum leiragasu asum wahang pakhum sum tawbirau karigumba doubt karigumba tahoningba kayam leiragasu sum tawbirau aina haijaningba aigi live streaming se yam sangna tawjaroi ai ngarang tasena ai Facebook ta aigi status ta WhatsApp ki status ta thamjakibani ai ngasi live streaming pumapan sida ai tawjage hena haibani adumak ai pumapan chapchana ai sum haujanaba tawbani aduga yam nungaijaba amana hauji aigi subscriber masing che 10k gi maya da yam nakshina leire mayamna nungsibiba mayamna support tawbibaduna maram oraga ngasi aigi subscriber se asimu lamba phangbani soidana maki aina su aina ngamjaba mayamgi YouTube ki khuthang sida mayamgi seba mayamgi nungaijanaba sum sinjarake tawjarake aigi channel Laija Entertainment haiba channel asibu mayamna support tawbiu hena hena nungsibiu share tawbiu subscribe tawbiu ala subscribe tawkraba singnasu amsung tawbirakadaba singnasu bell icon da sungsoi soidana namba kaubiganu maramdi bell icon number taragadi aina thagalakpa notification khudimak se khudak to ubo phangani thengnagani aduna simatang kaubiganu marak thatna aina sum aigi live ta lakpa mi sum ai sum chatting tawjage sida Sanju khun ai yam nungsijaba satra Sanju good morning sir good morning Sanju yam nungai aigi live ngaktang thadokjaba sida aigi yam nungsiraba aigi favorite student ama yamna aphawa dancer su oibani ma je Sanju je aphawa dancer actor actress kaya maga dance kya performance tawkraba aigi satrani yamna chamjaba yam nuksiba satrani good morning Sanju yaragatei sum share tawbiu sum support tawbiu sargi channel jibu aina sum ngamjaba lockdown manungina tasena mamangde lockdown leitringai dadi mamangdadi koina chatlaga tongan ba comment kya malauba ado bhabok singi aigi praja singi aigi viewers singi natraga leiriba praja singi tongan ma topic bada
comment lauba discussion tauba mayam ama ai taujarambani adubu haujikti lockdown manungina adu su chatpa thokpa yadaba aduna yumda leraga sum taubi yaba program khara hoi mayamna nungai birambi yai nungai biramdabi yai adugidi aina haifum khangdre adubu aina sum aina ngamjaba khara sum aina taubi yaba khara sum taujabani aduga tasinama satra mahiro singda aina hainingba amana jiuji tongan ba channel singda tongan ba media singda online class haina tawbira ibase asi mahiro singi damakta hairaba chiraba tanja hojik covid 19 na effect toraba aduguma tanja asida school college su thong hangdaba coaching su tawba yadaba tuition sing su athingba thamba aduguma tanja asida aduguma online class ama tawise masina akhoi chenthok lambi ama tanate online class ama tawraga youtube ki kuthangda WhatsApp ki kuthangda Telegram haiba app ki kuthangda natraga Zoom application ki kuthangda tariba mayam se masi satra mahiroi singna yam pukning changna tabiu haiba simtang ai haijani maramdi masi natana hojik pambai se amata leitaba masi natana pambai se leiti hojik se asida takpire iba oja aigi channel khatagi nataba tongan ba maikei dagi channel singdegi taklai ba online class sing YouTube ta tongan taklai ba class sing tawbi mayam se masi sum attend to biyo ba chang nai khambio mar thanai sum comment se pajage poirai ningthauja best of the day poirai thank you same to you aigi live chatting sida ngahaktang yengbirakpagi damangta poirai bu thagat pa phongdok chari aigi satrani ayambana nangsu numitse nungaibo oibiu ingana wish to biraka damakta yang thank you aigi channel se support to biu amasung tongan ba friends singda share tawbiyo simatang ni aigi site haijaning base atei haingai thodona leite aduga aigi blog asida aigi channel asida mayamna sumai so harpa su yawi chumi mayam sumai harpa yawi di aigi channel sigi maming na Laija Entertainment kauraga online class ka kai tawbi sibo class sidi entertainment sunatana gahina tarok yawi adugumba negative ki comment si arimakhai pibirakan taseng haiba taragadi masi waraudana ai haijabadi nate entertainment thongira thoningma thonsnu ai gi channel sigi maming aduda blog se thaglai blog se karino asina kana piri debra oina yengbiu minga sane de asida comment pira ka thodo kana su phangoi aduga aingon de kasu adugi mangjaba su leite taseng haiba taragadi pibirak pa yawi ai nungsi dana support to birak pa yawi taseng ai ngasai sengtok khaduni ai channel se entertainment gi oina sagat kiba channel ni class torok pasidi matang matam cha dabna maram orga tawjarak pane mayang gi interest ta ai gi satra mahiro sing ai ngon appeal kyam torok pa even oja sing ai bu support to birak padagi oja khara na support oji ji class lo biriba maru oina ai pan matang ai panja hoge ai gi class lo biriba maru oina sar premananda livestream sa sar ningthaujam then Arun ningthaujam tongan ba iban ai isha yauri then sir sanjit khundongbam hoji camlu mingi bp pubiriba adugumba oja sing ai bu support to birakam sum class loboda harau na yabirakpa aduna maram oraga ina sum class sum makha chathajakibani aduna ni ai maram class ki marakta entertainment ki program kaya ma tasina di satra mairo sina yam puning thogatna yengadabani online class adubu online class torpa matamda yam kanna yengbidaba puning thawai yawba khara khatana sum yengbiba adu entertainment gi oiba harau nungai gi oiba matam thaglapa matamdana hen viewer masingsi yamakpa ta akhoi gi dita sena makti ai gi view yaman basi su pamjai maramdi ai gi blog sina kana ba piri mayam yengbiri habaduna view masing yamakandani aina khangi se aduga ai sum ai gi kaino se pajage sanju gi yam sanglaba message amlai sanju gi message amta page sar online da class tauri sing sida yam phai khanjai adubu online gi class ki khudong chaba lauraga phone pairaga atopada hiram amaromda chatpa satra satri shu yaudaba nate asidi phatabra khanjai sir aigi wakhalda o yam chumi sanju okay yam nungaire si topic sima ai mamang su adugi watang da haning balai bani sanju nang asigi message ma ibirakpagi dam yam thagat chari okay
hojik sanjuna ibirapase yamna chumba 100% chumba hojik kamai tore online class tori haina problem ani tho ieba online class ke ai sum naina jage ko na ka tai matam lawjage ai ge live streaming che amana parents na complain lakpa amasung satra satri na kai lai de ai gi akhoi yum da phone smartphone pai dra gadi kamai online class yeng du yum thong khuding gi online class yum thong khuding gi smartphone pai ni haba laite phone pai da sing di yeng da ta ri bra haba pot ama lai masi chum da bana te yam chum amana hoji sanjuna puthoki phone je pai re ai online class le na satra satri sing sina mahiro sina ma pa de gi kaka de mandom cha de ma che de gi dada de gi pai re phone je online class yeng doi ne ai online class haure haina pai raga atopa online class to yeng da bida game sanana leiba gumba natraga magi tongan ba Facebook otna iba gumba WhatsApp chatting tawraga mamanabi pau phau na leirama gumba asigumba su yaw tab na te yawi adu matang je ne sengtok ningba amana kaino haba matamda online class tawri haina mama pa na su phone si dak piraga hekta free da thado pi kano magi machaduna magi manak da phamalaga thabak tawring ado ekira hojiti lockdown ni yam kana su thabing khang chinna su natte ta sing na hai tardi hoi achin ba kharan sum chinjabai wani inak ta famlaga yenge bungo natra ibema nangi class to karama class na kari gino nang haktang su lai hairudraga su ozana parata I habsidi ma video da lai hata su ubodi fange da mama baba dada nene cheche kaka du phone du nang haktang di maram di online class pung khai am de hena tawba online class am to yaw di akhoi mak tawri ni kun manga na loira ban adu phau di ngakhtang yeng li habado ngakhtang sambi batare kari gi damak school da chakraba satra ama kha ozagi manakta pung manga laikhrabani school chakhrya ba adu da matha ko ine ngakhtang to pung manga se mama pa se satra mai roi sing masa sing na yum da ot nei na leiga da school tha khraga yar re na sor hon to ine ba akhone scenery ne adu kari gi damak yum da pung khai amatang pung amatang ma pa na class to yengan ba oina sena ba ngam moi da be maram se kari no kari gi ngam da ngam gani other from the pira ga chalo ibe mai bu yengo ha tardi ma karan tron to kip ta ba maram di school da phone ninthi kaning da ba satra satri du phone pisal laga de online class yeng oi si satra mai roina kyam yam na yeng dui no yeng oi ba ama gi ot ning ba pot ot ki ne ba sana ning ba game du sana lai ki ne masin su aina haining mani sanjuna si hawdro ko se am phajai adu aina haining badi yawdab na te yawi adu ma pa singna amasung phone bu pibiri ba ngaktang sik yeng wana pibiri ba se magi class tu gi kana ba phangwa na pibiri ba na try adu ba tar di kana ba cha cha se phangan biyo sangbiyo ba ngaktang yeng gi ba yeng da adu ma na karan tron tawra ma tar ai tap la na phone do mulaga ibungo ibema nang yengam dramina I matung pir roi ko habiro pain bi gano phone se tongan ba lambi gi da ma ta pai de di pain bi gano ba phone se machine yam lai se na gadab si yam lai ma pa na akhona pung manga classroom da ikhoina risk ka ikhoi gi dai ta toroga school da asoi ngam yaw ta na thambi ba ngam laga asa ina haje ma pa na relative sing na guardian sing na kari gi da makta ma ba pung ama na pung khai ma se na ba se kai da wai ngamoi doino ngam gane asim na tawbi then among a sai problem ma hai ki ba first pan ki ba sanjuging huji hairapa problem du di ain haijare aduga amana phone online class to si masidi phone leitaba smartphone pai daba imu manung dadi kamaina tawduina kana kai kana phangdoina masidi school na sen tan ba yana bagi torpa mawng asiguma kasu leite hoi phone pai de haibadudi yai chami manungda manga tarana pai daba orangani phone pai da smartphone pai da ba haibani ko ji phone pai da imung diam ta leita bani keypad nung pet loi pai da bani maram di hoji hiram khudi mate account ama hange bank account ama hange kaino ma tawre haiba matam da bank phone number pi da ba yadra bani yung thong goding phone number phone di pai na re ama ta na te mi manga le bada phone di ama ani di sum pai na ra ba imung ne hojik se hoi smartphone pai da ba yawi haiba sibudi aina yaning masih smartphone pai da yawi haba sibdi yaningi ori smartphone pai da angang sing dari online class ki khudong jawa se phangba khara warani haba sibdi parents guardian puklak pa si wafam sidi aina 100% yaningi adu arabasu matang si so ai khachi tai thacha ge ba
ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ तसेंगना आंगांगदना फोन लेत्रेब आइगी इमुंगसे फोन लेतेब स्मार्टफोन लेतेब अदुब आई क्लास अमा तौबिदि खांगेब मै ममानबिगिदि लेरिएब ममानबगिदि लेयेब अमतगी लेते हाबदि यारोइको सिदि लेथोक लेसिन तौबा याबगी वारी ओइदुइ मान तसेंगना क्लास से यावनिंगबा तारगदि ममानबगी कनानो मना बाबा ममा चेचे दादा खोना ममानबी अनितंग पुल्लगा फोन दुदा क्लास तरगा खाता अमम पारगा नत्र लाइरि अमम पारे हारगा क्लास तो फजना तारे हारगा छिंजन खोजना तौबा तारगदि मागी पुकनिंग वाखन सिदा मागी उन युमदा लेजद्रगसु हुजि लॉकडाउन मनुंग स्कूल अमा चटपा नते ट्यूशन अमा चटपा नत्रे हुजि से निंथि निमाय अदुदि मागी मनाक नपा लेबा ममानबी काका मंदोमचा चेचे अमयंतगी मागी युमदा लेत्रगसु कैरो लेकाइदा तोना तिनबा याबा हंगबा थिरुबा याबदा लेबि यायेबा अरमाना ममानबीदुगा ममानबी पुल्ले हारगा यिंगमिनबा यायेबा तौगेबा हाइना खल्लगदि वाखनबो यावरगदि नत करि हाइनि निंगमु निंगलगदि थवाइबो यावरगदि तौबा यायेबा यादबा कैसु लेतेबा फरे अदु तौबजा कमाय तौदा मीगी मुंगदबो युंती चलगा क्लास येंगदोइरा गाइनासु खल्लौरजेबा अदु बेतर आइना हाइनिंगबा अमना अंगांगना नुंती क्लास से प्रेजेंट ओइब्रा अंगांग यांखै लेबे मनुंगसिदा कुंथ्रा मंगा निफु असुम अंगांग मंगा तरा से नुंती अटेंडेंस लौबदे एब्सेंट ओइरबने अदु अंगांग दुदी एब्सेंट ओइब नोंगे क्लास तरे ने ममांगे अदु गुमनि नोंग तकानाम द पेरेंट्स मन थिगलक्ते अदु ऑनलाइन क्लास लौबदा फोन स्मार्टफोन पाइदबन मरम ओरगा आई क्लास से येंगबा फंगदे हाबदी हेक्ता हाइरे तौगेबु खल्ला तारगदि आंगांसिंगदा कानाबा फंगबा पोटनिना कोइथि थिरगा इवन पेरेंट्स खरम आई थेंगरे ऑनलाइन क्लास तौबा हवे हाबदि स्मार्टफोन पाइरमदबा याम होंग स्मार्टफोन पाइरगा कमाय नमदुन कोतुना आई इंगोंदा लाकबा यावरमे अखोइ लेकाइगिनि को हाइजे आरापगिदि नते क्लास तौरे हाये फोन सिमा अहोंग फोन अमगा सेकेंड हैंड नि अदुसु लेरे स्मार्टफोन अमा अदुका ऑनलाइन क्लास येंगनबा इंगोंदा लिंक हंगबा लाकबा अदुने तौगेबु खल्लगदि कैसु नते तौबसु ngamgani हाबदुनि ओके आइगी कैनोसे संजु आइना सुमाइना हाइनिंगी तसेंगमक्ति मसी मयाना पुकनिंग थौगसी मयांगी कानाबा पीसी आइगी चैनल दु सपोर्ट तौबा तौबिदबना तोंगानबा मनी ऑनलाइन क्लास ने तौरिसे ngasi angangsinggi कानाबा नक्तनि तौरिबसे ओजा सिना ngangusi ज्ञान तादे अमना तौबसे मयेक सेंगदे इरि पोतु उदे हाइनो मयाम कमेंट तबे अदु गुम मयाम लोइ तोकथोक्सी मयेक सेंगदबा दुना येंगबिदर लोरे मयेक सेंगबा मी येंग लोरे नुंगाइतबो ओजा तोकथोक नुंगाइबो ओजा अमु येंगबिरा लोरे नंगना पामदबा ज्योग्राफी आइगी ज्योग्राफी से तोकथोकपिरगा केमिस्ट्री अपामदो येंगबिरा लोरे कैसु नति याम नुंगाइना याम स्मूथ ओइना चटपे यायबा asi लोइसलपदा आई मिनिट अनि तंगा इ लौजगे चैटिंग सी याम तौनिंगबनी अदुबो आई चैट सिदा याम मरांग काइना व्यू लाख 3 हुजी फाउदी ओके असुगुम्बा तोंगान बा कमेंट से तसेंगनमक्ति डिस्कशन तौबगी तांजा से आइना लौनिंगबगी इसमा लाइव स्ट्रीमिंग से तौजबनी वरौ बिरोय यारगदी नोमाजिंग खुदिंग आई तौजरके मरम मरकते एंटरटेनमेंट प्रोग्राम्स ऑनलाइन क्लास की मरकता इना हापचिनजरके हाइबो वाफम से आई थमगा ngasi gi ai gi live streaming program se swai dai tension janaba honarage mayamna su amukana su last one haijire ai gi channel Laija Entertainment sibu athuba matamda 10k subscriber yaunabagi damakta support tobiu nungsibiu amasu hena share subscribe tobiu haiba simta hairaga ngasi gi oinadi ai live streaming se swai tension jarage okay mayambu mukana khurumjari thank you